ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯄꯤꯔꯛꯄ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯅ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯔꯛꯄ, ꯏꯀꯪ ꯍꯦꯛ ꯊꯣꯔꯛꯄ, ꯁꯥꯔꯒ ꯑꯃꯗꯤ ꯏꯪꯂꯒꯅ ꯀꯥ ꯍꯦꯟꯖꯤꯟꯕ, ꯅꯣꯡ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄ, ꯇꯥꯈꯤꯗ꯭ꯔꯒꯅ ꯑꯗꯨꯝ ꯇꯥꯈꯤꯗꯕ ꯊꯧꯗꯣꯛꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯈꯨꯗꯝ ꯑꯃ ꯂꯧꯔꯒ ꯌꯦꯡꯁꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯩꯁꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯛꯊꯦꯡꯅꯅ ꯐꯥꯎꯖꯤꯜꯂꯛꯇꯦ꯫ ꯃꯁꯤ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯑꯍꯤꯡꯕ ꯄꯥꯝꯕꯤ ꯑꯃꯗꯤ ꯖꯤꯕꯁꯤꯡꯗ ꯀꯥꯟꯅꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄ ꯃꯉꯥꯜ ꯑꯃꯗꯤ ꯃꯩꯁꯥ ꯑꯁꯤ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯕꯨ ꯆꯨꯞꯁꯤꯟꯗꯨꯅ ꯖꯤꯕ ꯄꯥꯟꯕꯁꯤꯡꯗ ꯀꯥꯟꯅꯕ ꯑꯣꯏꯍꯜꯂꯤꯕ ꯑꯣꯖꯣꯟ ꯂꯦꯌꯔ ꯀꯧꯕ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯑꯁꯤ ꯄꯥꯊꯔꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯙꯅꯃꯟꯖꯣꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯁꯥꯏꯟꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯂꯤꯡꯃꯥꯕꯝ ꯁꯟꯖꯣꯏ ꯃꯩꯇꯩꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯣꯖꯣꯟꯒꯤ ꯂꯦꯌꯔꯁꯤ ꯄꯥꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯋꯦꯗꯔꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯗ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯇꯦꯝꯄꯔꯦꯆꯔꯗ, ꯅꯨꯡꯁꯤꯠꯀꯤ ꯋꯤꯟꯒꯤ ꯄꯦꯇꯔꯟꯗ ꯑꯃꯗꯤ ꯄ꯭ꯔꯤꯁꯤꯄꯤꯇꯦꯁꯟ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯤ꯫ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯤꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁꯣꯂꯔ ꯑꯦꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯔꯦꯗꯤꯌꯦꯁꯟꯒꯤ ꯃꯥꯒꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯤꯗ ꯆꯦꯟꯖ ꯇꯧꯔꯛꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯤꯠꯀꯤ ꯕꯖꯦꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃ ꯄꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠꯇꯒꯤ ꯏꯅꯔꯖꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯪꯉꯤꯕ ꯏꯅꯔꯖꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯃꯥꯂꯦꯝꯒꯤ ꯑꯁꯤꯅ 66% ꯑꯃꯗꯤ ꯆꯨꯞꯁꯜꯂꯒ ꯊꯝꯍꯧꯔꯀꯥꯟꯗ 34% ꯑꯃꯗꯤ ꯑꯃꯨꯛ ꯊꯛꯇꯣꯛꯈ꯭ꯔꯤꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕꯁꯤ ꯑꯣꯖꯣꯟ ꯂꯦꯌꯔꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯏ꯫ ꯑꯣꯖꯣꯟꯒꯤ ꯀꯨꯌꯣꯝꯅ ꯄꯥꯊꯔꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯤꯔꯛꯄ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯟ ꯍ꯭ꯌꯨꯃꯦꯟ ꯍꯦꯜꯊꯀꯤ ꯁ꯭ꯇꯦꯠ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯌꯦꯡꯈꯣꯝ ꯅꯤꯕꯦꯗꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ UVB-ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯕ ꯀꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ UVB-ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯑꯃ ꯊꯣꯛꯍꯜꯂꯒ ꯁꯔꯨ ꯁꯌꯥꯡꯗ ꯃꯄꯥꯡꯒꯜ ꯄꯤꯔꯤꯕ ꯚꯤꯇꯥꯃꯤꯟ ꯗꯤ ꯑꯁꯤꯒꯤ ꯁꯦꯝꯕ ꯁꯥꯕꯗ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯁꯤꯌꯦꯜ ꯏꯐꯦꯛ ꯈꯔ ꯂꯩꯖꯔꯒꯁꯨ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯁꯤꯡꯁꯤꯒꯤ ꯍꯥꯔꯝꯐꯨꯜ ꯏꯝꯄꯦꯛꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯁꯤ ꯃꯌꯥꯝ ꯂꯩ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯁꯔꯇꯦꯟ ꯇꯧꯍꯟꯖꯅꯤꯡꯕ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯃꯇꯝ ꯄꯨꯡ 10ꯗꯒꯤ 4 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯀꯥ ꯍꯦꯟꯅ ꯊꯣꯛꯄꯤꯔꯣꯏꯗꯕꯅꯤ꯫ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯟꯁꯀ꯭ꯔꯤꯟꯒꯨꯝꯕ ꯐꯖꯅ ꯇꯩꯕꯤꯕ, ꯑꯗꯨꯒ ꯇꯨꯄꯤ ꯑꯐꯟꯕ ꯅꯠꯇ꯭ꯔꯒ ꯐꯤꯔꯣꯟꯅ ꯏꯁꯥ ꯃꯥꯏ ꯃꯤꯠ ꯀꯨꯞꯁꯟꯕꯤꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ꯫ ꯄꯥꯝꯕꯤ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯗꯁꯨ ꯑꯀꯥꯏꯕ ꯄꯤꯔꯛꯇꯨꯅ ꯐꯨꯗ ꯆꯦꯟꯖ ꯍꯥꯏꯕꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯀꯌꯥꯗꯁꯨ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ꯫ ꯑꯣꯖꯣꯟꯒꯤ ꯀꯨꯌꯣꯝꯅ ꯄꯥꯊꯔꯛꯄꯁꯤꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯤꯡꯕ ꯉꯝꯅꯕ ꯎꯄꯥꯏꯁꯤꯡ DMUꯒꯤ ꯗꯥꯛꯇꯔ ꯂꯤꯡꯃꯥꯕꯝ ꯁꯟꯖꯣꯏꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯣꯖꯣꯟ ꯂꯦꯌꯔ ꯄꯥꯊꯍꯜꯂꯤꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤꯗꯤ ꯀ꯭ꯂꯣꯔꯣꯐ꯭ꯂꯣꯔꯣꯀꯥꯔꯕꯟꯁꯤꯡꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯒ꯭ꯌꯥꯁꯁꯤꯡꯅꯤ꯫ ꯀ꯭ꯂꯣꯔꯣꯐ꯭ꯂꯣꯔꯣꯀꯥꯔꯕꯟꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯌꯥꯝꯅ ꯄꯥꯛꯁꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗ, ꯏꯌꯔ ꯀꯟꯗꯤꯁꯟꯗ, ꯀꯥꯔꯒꯤ ꯏꯌꯔ ꯀꯟꯗꯤꯁꯟꯗ, ꯀꯣꯁꯃꯦꯇꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯗ, ꯄꯔꯐ꯭ꯌꯨꯝ ꯁꯥꯕꯗ, ꯐꯥꯏꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯁꯥꯕꯗ, ꯕꯣꯗꯤ ꯁ꯭ꯄ꯭ꯔꯦ ꯁꯥꯕꯗ, ꯅꯦꯜ ꯄꯣꯂꯤꯁ ꯔꯤꯃꯨꯚꯔ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯔꯪꯁꯤꯡꯁꯦ ꯃꯁꯤꯗꯁꯨ CFC ꯃꯌꯥꯝ ꯌꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ CFCꯁꯤꯡꯁꯤ ꯌꯥꯎꯗꯕ ꯄꯣꯠꯊꯣꯛꯁꯤꯡ ꯍꯧꯖꯤꯛ ꯁꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯔꯣꯐ꯭ꯂꯣꯔꯣꯀꯥꯔꯕꯟꯁ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯀ꯭ꯂꯣꯔꯣꯐ꯭ꯂꯣꯔꯣꯀꯥꯔꯕꯟꯁ ꯌꯥꯎꯗꯕ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ, ꯑꯣꯖꯣꯟ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯒ꯭ꯌꯥꯁꯅ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯕ ꯑꯃꯟꯕꯁꯤꯡ ꯑꯣꯏꯔꯒꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯔꯤꯄꯦꯌꯔ ꯇꯧꯔꯀꯥꯟꯗ ꯑꯅꯧꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤꯅ ꯁꯤꯟꯗꯣꯛꯄꯤꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯃꯗꯤ ꯕꯣꯗꯤ ꯁ꯭ꯄ꯭ꯔꯦ, ꯄꯔꯐ꯭ꯌꯨꯝ ꯂꯩꯕꯤꯕ ꯃꯇꯝꯗ CFC ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯀ꯭ꯂꯣꯔꯣꯐ꯭ꯂꯣꯔꯣ ꯌꯥꯎꯗꯕ ꯄꯣꯠꯊꯣꯛꯁꯤꯡ ꯁꯤꯖꯤꯟꯅꯕꯤꯕ꯫ ꯑꯁꯦꯡꯕꯃꯛꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯂꯩꯅꯕ ꯌꯨꯝꯗ ꯅꯣꯡ ꯌꯨꯗꯅꯕ ꯑꯃꯗꯤ ꯐꯖꯅꯕ ꯁꯦꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗꯃꯛꯇꯤ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ?